Ming tabiri bukari ko pungja sidam sutaram noksage channel asina pungja sida thamjagadariba blog asi tonganba aikogi FB dagi Manipur gi masin tum khalaiba madi four singer miyam khwaidagi pamnareba singer Rosie Hasnamna FB da live setting oina nagi cover song oina sakhiba live oina sakhiba ise sing adudagi aina su khwaidagi pamdaba singer amasu oiba amadi aina pamjaba ise sing adu khachitang collection tawjarakanda miyam su soina pambigani hena khanjaraga hujik miyam di ise sing adu khara khudol tamjage aduna ichan Rosie Hasnamsu miyam support tobiyo amadi Manipur sigi toman fajaraba mayek kayam uduna miyam gi pothana bagidama amadi miyam da message kya ama piriba adugba singer amasu oiriba channel sibu promote tawjaboina miyam da khudol tamjage aduna isai khara tan khangasaraga thamjabani masida miyam na hena channel sibu support tawbina bagidama ta haiduna su channel asina miyam da nonuksari ngasi miyam da isal sigi isai si khachitang miyam da khudol tamjage miyang kaminasi lộc tạc na mình shil ui bờ lâm ô thang jing na ô pham bo ôi bờ lâm inung banumi dang wai ram da chiếc lan sang magtabu paiba di honing also pugning nuli kiki mỗi rang nagalam nung shi sâu chi đồn bờ lơ chợ rong nơi y mai si bờ lâm chỉ ya con đồn ôm bờ lâm cầu hậu nào mặn na nơ nụ mà đôi tim xin đau bờ lơ chinh buroi tam buroi ani na khunda balam dam ni ho namu na tha badabu mawali kuluna bayang daw lambi kuluna bayang daw lam